UNC gi President NG Lorhona Luchingba team amananga say Chief Minister Yumnam Khemchan unaduna fazin ki ba Naga Meecham taruk athuba matamda Thadoraknaba Takshinkhre UNC gi miyoi taruk na saba team amanga say numit yungba matung pungkhai chatpa duwaida Chief Minister gi secretary ta laktuna Chief Minister Yumnam Khemchan go nakhi unaba aduda Deputy Chief Minister Losidiko Home Minister Govindas Konthosam amadi MLA kharasu yauki haidi mefam aduda UNC gi maikai gi fazin ki ba Naga Meecham taruk athuba matamda Thadoraknabagi matangda kupna khanaki haidi Chief Minister ga unaraba matung paumi singa unaba amata UNC gi Vice President and Gonmei Pauzan hai Chief Minister ga ngasi unaba duda fazin ki ba Naga Meecham taruk hingna natraga sina athubada thiduna puraknaba UNC gi maikadigi lengakta Takshinkhre lengaki maikadigi su mafam khangdana leiriba Meecham taruk adu athuba matamda purakani haina thazaba pirakhi adubu lengaki maikadigi tangtaba matam amadi pirakte lengakna changsiliba khongthang asida thazabale haina mahakna pongtokhe fazin-khiba Meecham sing ase pothoraktaba taragadi UNC gi kari firep logani haina paumi singna hangba wahangi paukhum piraduna mahakna makata na hai hiram asigi matangda housing maki oina UNC na karigumba amata haiba yadre fibam matamgi matung inna chapchaba firep logani haina mahakna makata khi Hujiki president ne aduga koigi team mi trok ne koigi chief minister ne deputy chief minister ne home minister ne koigi MLA manga trok yawe thiba phangdaba singdu madu thidok taba yaroi dead or alive madu soidana maki yam honaraga phangnabadu tawragani haina assure tabiye matamdi kanana su haiba ngamde economic blockade Hujiki matter se asi solve tawkhrabadi adum mathang solve tawrani hoi athuba matamda hairasu numit exactly 2-3 days haiba makti haiba ngamdaba akhoi yamna rigid oibadi haide haibdi government da cooperation pida yadabanina yamna negative stand lawbagi akhoi haiki de haiba akhoi thajaida maramdi thajanadrabdi kanoni akhoi thajanaba tabani akhoi yam haide Hujiki dead or alive mi trok to yam thuna phanghalo masi sarkar gi wathawni ekhoi sangba yaba nate aduga the role to be played by government is only government khaktana tawuda thabak nena adum haibi khare full way understanding di create tawe ekhoi yanaduna khanaraga khainaba nate aba Manipur gi ngamkhaida Assam Rifles thamkibadagi illegal immigrants sing changlakpa thingbagi mahut proxy army hondok honjin tawduna leire haina kokomi gi convener YK dinena phongdurakli proxy war khudakta lepu amade kuki terrorist singi mathakta military